그리고 Isili long yang pun busan meitei ni kono na kurum jari sinau sing ai sarat meitei ni sinau sing ngasi amo ai la pudun laksari ba ngasi ai gi mathen jada kari mathen ai kan ngasi di acham moina tawre ko guys adu waru biya de samme haidana haroi de man ni ko ngasi ai puri mathen ja ke matek hawba adugumna ba mathen amane sije kari no hai kan na sije keno ne kobi sarak habra sak habra duduni aina keno tawgai bane aduga si thabi lere si gajus enate gajar lere ade si atilo lere si hawai muto lere hang mustard lere hangam lere ko si kobi phul lere guys adu ising lere sak lere si je kai mala si je guys ising nate ko si da yaw je achamba pot nate si je sansa ne red meat abdo guys khangedna si je food bane ba ko ai kaya hapagadi putre sumna sum phule adudi sinau sing asi video se kano tawrase ko chaba hausalase kai a kalle masidi mahi ata tolaga chaba hogena mahi je keno ne he san mahi ai tare ne he awni khalle he guys chaba hausalase a hawe Tabine. Masuk ni jangan terus je. Kaya mundo wangda kemana nih mundo gimana aja kan sampai berapa pagi alcohol mal oh 진짜니까 Entonces en este eso entonces 그냥 왜냐면 mày giỏi mày xuống cái mình rồi không được
음. 아, mày mày nè thành phố ra mày thành phố gì mày giờ hỏi rồi mereka kan lain hawat di sini kan walau lebih ada aja thằng nào bình thường là dễ kiểu tôi ấy khó cao rồi coi trời không biết luôn 그래 가베 잠소 mình chỉ lấy quân 과음 아유 아 mình tự hả sao rồi
这是毛骨子。hiện đây đâu quên nào này dạ bao hôm nay khuyên nào rồi nhớ chứ mà thằng video thằng nào đấy khuyên nào hôm cái video quá yan pumama mathang video de thang la kare du zung video mo sinau se ngasi video se loi pau yi binai se adra ai ja jam thabi ja to ka bây giờ hỏi hả người đang hỏi mình đã mất dạ đâu vậy dạ mình đã bây giờ chưa vậy hay thì bực cái gì chứ tại mình là có thôi mà mày anh chào của mình hay mình ta nên đổi ra mình gas đúng là nó cái này nó biết mình có hỏi dài bây giờ con dâu này phút bên này đấy mình là đi bất tập aduh kok bisa sih kalau tuh tapi yo senang sih subscriber tentang test tuh bio nanti aku macam aduh san miga betul sih心里幸好呢。
好，好，我们今天过不下来了。嗯。睇咗揸到你下啦，冇啫，你喺度啫，佢嗰啲唔踩到，冇可佢個手拖到，don't know。我查嘅，好幾個啊，好啦，我先試下嚟解，有時都崩碟數比較痛㗎，好啊，我依咪聽下，咁咪聽下。啊，你估計喺度邊嗰邊咋？我口渴了，老吐，老大。是的，你来用一下来。给你们的姑娘，也不是，我记跟到吧，跟到吧这个，反正你跟到你的，也一下呗，哎那，我吐吧，俺不比那个，好了，俺不比的，我都没你看了我呢，那就白懂呀，好。真是，找好。
ꯑꯩꯈꯣꯏ ꯅꯍꯥꯟ ꯁꯒꯣꯜ ꯈꯣꯡꯉꯦ ꯎꯝ ꯑꯅꯤꯗꯤ ꯅꯝꯍꯜꯂꯒꯦ ꯌꯥꯏꯅ ꯒꯖꯔꯒ ꯍꯥꯏꯔꯤꯕ ꯃꯇꯨꯡꯁꯤꯒ ꯅꯝꯍꯜꯂꯒ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩ ꯁꯟ ꯃꯩꯇꯩꯅꯤꯀꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯥꯟꯗ꯭ꯔꯕꯣ ꯑꯗꯨ ꯁꯟ ꯃꯩꯇꯩ ꯃꯥꯟꯗ꯭ꯔꯒꯁꯨ ꯁꯟ ꯃꯩꯇꯩꯅꯤ ꯑꯩꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯁꯤ ꯑꯅꯤ ꯂꯦꯝꯍꯜꯂꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯂꯦꯃꯟꯒꯤ ꯌꯥꯎꯅ ꯂꯦꯝꯍꯟꯕ ꯅꯠꯇꯦ ꯁꯥ ꯃꯇꯨꯝꯁꯦ ꯍꯥꯏꯗꯣ ꯍꯥꯞꯄꯅꯤ ꯂꯧꯊꯣꯛꯑꯦ ꯃꯍꯤꯗꯤ ꯃꯨꯜꯂꯦ ꯌꯥꯏꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯨꯅ ꯁꯤꯁꯦ ꯂꯧꯊꯣꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤ ꯒꯖꯔꯁꯦ ꯁꯤꯁꯦ ꯍꯌꯦꯡ ꯆꯥꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯅꯃꯥꯏꯒ ꯑꯗꯨꯕꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯒꯤꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯍꯪꯕꯤꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯏꯆꯤꯟ ꯏꯅꯥꯎ 5ꯅꯤꯀꯣ ꯅꯨꯄꯤ 2 ꯅꯨꯄꯥ 3 ꯑꯩꯅ ꯅꯨꯄꯥꯗꯨꯅ ꯑꯍꯟ ꯏꯆꯦ 2 ꯃꯊꯛꯇ ꯂꯩꯀꯣ ꯏꯊꯛꯇ ꯂꯩ ꯀꯣ ꯑꯩꯅꯣ ꯏꯆꯦ ꯑꯃꯗꯤ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯏꯆꯦ ꯑꯃꯗꯤ ꯄꯥꯟꯗ꯭ꯔꯤ ꯑꯗꯣ ꯒꯥꯏꯁ ꯑꯩꯁꯦ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯀꯣ ꯍꯟꯗꯛ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯊꯧꯕꯥꯜ ꯀꯣꯂꯦꯖꯇ ꯇꯝꯖꯔꯤꯀꯣ ꯒꯥꯏꯁ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯣ ꯑꯩꯁꯦ ꯁꯔ ꯃꯩꯇꯩꯅꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃ ꯑꯩꯈꯣꯏꯁꯤ ꯌꯥꯏꯃ ꯑꯩꯈꯣꯏꯁꯤ ꯑꯍꯟ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 5ꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥ 3 ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯍꯨꯝꯁꯦ ꯃꯨꯛꯕꯥꯡ ꯄꯨꯟꯅ ꯑꯝꯇ ꯇꯧꯃꯤꯟꯅꯔꯣꯅ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯃꯊꯪ ꯍꯦꯛ ꯊꯥꯒꯠꯂꯛꯄ ꯚꯤꯗꯤꯑꯣꯗꯨꯅ ꯁꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯗꯅ ꯃꯨꯛꯕꯥꯡꯗꯣ ꯇꯧꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯂꯣꯏꯔꯒꯨꯝꯕꯅꯤ ꯁꯤꯗꯤ ꯁꯨꯝ ꯃꯇꯥꯏꯗ ꯗꯥꯛ ꯊꯪꯕ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯁꯔ ꯃꯩꯇꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯍꯥꯏꯈꯤꯕ ꯇꯥꯔꯒꯁꯨ ꯄꯨꯡꯕ ꯅꯅꯥꯎꯅꯤ ꯅꯆꯥꯅꯤ ꯈꯟꯗꯅ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯈꯛꯇꯪ ꯊꯦꯡꯅꯕ ꯇꯥꯔꯒꯁꯨ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯒꯥꯏꯁ ꯑꯗꯨꯗꯤ ꯁꯔ ꯃꯩꯇꯩꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯌꯥꯏꯐꯔꯦ